Dear Manipur YouTube channel subing bir bumyam pum nong po muka hana taram noksari han badayam namaru iba pawam of the thamzage World KUKISING Councilna Israel ki Prime Minister Kanbiyu Haina Dabi TWKHRE Dr. Councilna Manipuri Sing Maru and Maitai Naga Paite versus Kuki की conflict mark से the World KUKISING Intellectual Council ने इजराइल के Prime Minister मी नेतन्याहू दा भारत की Indian Constitution के Article number 3 की मतुंग इन्ना भारत की मनुंग दे लेरिबा outer मणिपुर की KUKISING सिंग द कुकी स्टेट अमा सेमनबा अपील तौखिबा लोइनना वफम असिदा माइनॉरिटी ओइना लेरिबा म्यांमारिस KUKISING बो भारत अमदी मणिपुर की मसिंग यामलबा नागा सिंग की मियोट मिनैदा कन्बियू हाइना काउंसिल असि की प्रेसिडेंट वाइस प्रेसिडेंट जनरल सेक्रेटरी कंजल्टेंट अमदी डायरेक्टर साइड एंड वुमेन्स empowerment oiribasing mathang sitna da TS haukip da thatang hangsing sungzalen haukip pro da landena da sir H mate amasung miss boundja sabi simte singna quick pidun wakat chelang katkrem hairiba council asina mi nete yehuna Israel gi amati gaza strip ki lan marakta asumna ikoi adom gi Israel da leiriba Kiryat Arba Metlet Sadrot amasung Carmel lamdam sing da kuki Manose lising taraga mangana khundaduna leiriba kuki Jew singa igi mari leibana inkumja 2003 dagi ngasi phawba tangkak naina bharat ki awang nongpuk lamdam sing maru ena Mizoram Assam Nagaland amasung Manipur dagi yamlaba jo kuki imung manung mayam adum ki leibakta khunda ribaduna praman oina taklabani madudi ekhoibu Israel gi kuki Jew sing ni khanbiraga Bharat Myanmar amadi Bangladesh ki Torah amadi Bible Abraham ki masa Isaac amasung Isaac ki masa Jacob loinana Jacob ki masa Joseph ki Sada Naudani Kanbiyu amadi masita natana ikhoi Bangladesh ki Chitragang Hill Trek Myanmar ki Chin Kuki State amadi Bharat ki Manipur da leiriba Joseph ki masa masu oiba sing kumja lising amapan kuntra amasung lising amapan nipu gi matamda Europe ki Hitler gi makada lakhiba Israel masa sing ni haina tattana otpi nairibi ribsdagi kanbifam thoki haijakre वक़्त चे अदुदा मखाता न पल्ले मदुति इंकुमजा लिसिंग अमसाम निफुग तरेत तगे भारत निंखा हेक तंबदगी KUKISING न मणिपुर की KUKISINग लुसिंग बा मगे मखादा कुकी नेशनल असेंबली सेमदन कुकी स्टेट हुट तांदुना लागली मसिगी दमकता मणिपुर की KUKISINग न भारत की आइफन बगी दमकता मतेंग पांगदुना लाखी असिकुंबा तानफमासिदा मणिपुर की मैतै लिपुन आराम बाइतेंग कोला मदि स्टेट फोर्स न कुकी एकैबु पाक्तकना हलक पदा ngakpina bu upai amadi kanbibada mateng pangbina leitraba KUKISING aikoina adomgi Israel Prime Minister mafam dagi tangkak asida marak thatpiduna ngakpi senbibaga loinana kuki state hutan basda mateng pangbiyu asumna sufongdokre wakache memorandum adu Manipur ki pak sawa square mile sadet kaktani haina su iri amasung wafam asi Manipuri University ki professor baming lochare amanasu ko supervise by research ki thesis amada ayaba piki haina palli makata na kuntraka suba paragraph ta Manipur ki maitai sing na inkumja 2023 ki May dagi maitai sing na kuki ki khungang sing han bada Sanden district ta 60 Kangpokpi district Maudraga Taru Surasanpur district Maudraga Humdoi Imphal district Tara amadi search amasung administrator quarter sahunga yankai humdoi yum lisinga taru mai thadok pikhebata natana kukizo Myanmari lak amarom lanchen hantuna leiri haina panbaga loinana Manipuri maitai singna KUKISING bu haupong kawibata natana kukizo aikhoibu hakmat paga loinana otpi naibibana khangamdraba aikhoina tanjariba kuki state UT country na tragana separate administration tanbada mateng pambinaba haijabana singba pali Manipur ke santi pamjarba imaibel singi amadi prithvi ki sokhat lamchen da yang na ningliba tungi yumbiren oigadoriba satrana harul singna Manipuri lengakta Myanmar KUKISING na landarak tringaida hanna ing tap punsi marel adugum hanjin hanbiu haina leirak kolsang sahar pumba nin khongduna launari ngai serak sita pumna maki ona tainaba mathakta pankriba KUKISING council asina paragraph kuntra ka mathoi subada asimasu kumja 2023 ki May kun gataret ta Union Home Minister Amit Shah lakpada maitai militant sing Imphal da leiba KUKISING bungak leba kuntra gataret suba Assam Rifles ta landaki amadi Manipuri commando Manipuri police amadi IRB sing na lusing ba maitai lipun amadi aram baiteng guna Surasanpur Kangpokpi amadi Sanden da landaduna mangta khankiba mayambu amadi Manipur da KUKISING kangbu singbu paktangna hatpabu Bharat ki Prime Minister Narendra Modi na nungai thokpa nupa masa happy boy oina laithoki haina maral siri pumna maksitagi amadi Manipur da thokliba thodok singdagi asumna khangba ngamle madude Manipur da angan bada lakhibadi khongsai singni aduga atheng bada lakpa KUKISING Myanmar si amadi sin KUKISING na malem ki mangda bhut oina sanaduna Manipur bo amuk hanna hingatpa ngamloida mongda matam kuinadagi haibadi sahi humpu taraga tare lomdagi thugaina bo hunaduna laklamle wafam sida state sigi sarkar tanatana Manipur da hingminner ba miyoi khuding makna mikupna humsing na tungda lakadaba surul gi damakta Manipuri
कायदनब तौफम अमदि थौरांग खुदिंगमक यातफम थोकप्रा हाइबदु वफमदु लागले।